Security Force ka Kapnabada NSCN KY faction gi lanmi ama laikidre. Ngarang numidang Security Force ka Kapnabagi thawdokta NSCN KY faction gi lanmi ama laikidabaga loinana masing yamlaba khulai sing phagatpa ngamkhre haidi pawasina hai thawdok adu Indo-Myanmar border oiriba Arunachal Pradesh ki Longdin district ki manung chanba khogla amadi layangse village ani gi lonabada thokibani pawasina makha taribadi mahusagi matawgumna Khonsa battalion gi company operating base COB gi timna gokhla amadi layangse village ki area da patrolling chatlingai mangjawnana thaurang aduna lairamba khulai paiba singna security force ki mathakta nongmai kapchenduna landarakpadagi security force ki kangpuna su handuna maikai animakta khut thongna khibani haidi khut thongna bagi thawdo adugi paw phangbadagi mafam aduda ahenba force sing sangsilakpadagi khulai paiba sing adu Myanmar gi ngaukhai romda chensin kre haidi makatana security force na thawdok thokpham gi akoiba mafam singda thiba humbagi thabak chathabada NSN KYA faction gi lanmi ama nongmai maruna panduna siraga lairamba thengna khibaga loinana manak nakpa mafam singdagi khulai kya su phagatpa ngamkhibani haidi Manipur gi Naga gi district sing da kuki gi lam inchi ama phawba laite haina phongtokkhre Naga gi lam da kuki gi homeland semna ba thorang lokhalakpa yaro haina TNN na phongtokkhre Manipur da leiriba Naga gi district sing da kuki gi lam inchi ama phawba laite haina tangkhul Naga lok TNL na thadorpa cherolam na phongdorakle Manipur gi yellow mi sing de maitai amasung Naga sing ne haina paladuna cherol asina hai Naga sing na namna khundaba mafam da kuki gi homeland semna ba thorang lokhalakpa yaroi kuki homeland natraga kuki sing gi territorial council semnabagi matangda pukhalakliba wafam asi semjin sajinba amasung aranba puwarida yumpham oiraga lokhalakpa thaurangni tangkhul Naga singna khundariba mafamda kuki gi homeland semnabagi thaurang lokhalakpada chapchana thengnagane Manipur state darbar gi president na kumja 1933 gi September 9 amasung kumja 1941 gi July kungohumdoi da thokiba standing order paladuna serol sina hai Naga singna namna khundaba mafamda lairiba kuki sing mapandagi sanglakpa refugee ngaktane kuki singna karigumba hairiba mafam asida khundage hairabadi Naga village ki ayaba lawbaga loinana house tax thigadabane matam amada central government kuki singda relief fund natraga refugee fund pibagi wafam su Ministry of Home Affairs ki serol amada mayek sengna palli hainasu tangkhul Naga long TNL gi serol asina phongdorakle central government pirakhiba refugee relief fund gi matangda serol asina hai kumja 1968 ki May 15 da kuki sip singi mifam ama kauduna member mangana saba kuki refugees relief committee semki SD pakang na chairman oiba committee aduda thangkholu hawkib amasung janghem lungkinna mathangsina vice chairman amadi general secretary oiki atopa member adi adudi hawkholu hawkib amasung hongam hawkib ni kuki national organization KNO amasung United People's Front UPM na Naga gi district singna kuki gi ancestor land ni haina claim tawrakhibagi matangda serol sina hai kuki singna semjin sajinba record amasung aranba puwarida yumpham oiraga kuki homeland semnabagi thorang lokhalakbane kuki singdi Burma dagi laklaga mafam asida khundakhibane mafam toina hongdo hongjin tawraga khundaba kuki singi matangda mayek sengba wafam sing yawba lairik kyamaram hawjiksu lairi haina serol sina makha tarakle khunja singda kihan khanganbaga loinana imungda changlakna pochai munna bohanaramba mioi mari khunja singna phare lenga ka su chana riba lalholop amagi lanmi yauna mioi mari na kangpopi district manung chanba thonglang atongba Naga village da changsilaktuna imung amagi mioi singda kihan khanganbaga loinana pochai amadi mobile phone sing munna bohanaramba mioi mari mafam adugi khunja singna phare hairi hairiba thodo asi ngarang nungtil pung ani makhairom taba matamda thokibani pawosina hai pharaba mioi sing adugi manungda KRA U amaga UPF KNF ki lanmi sing yauri faraba sing adudi Taikhang village tagi Thangaulen Tauzem apokpa Sailun Songpijang village tagi Lamang Kibgen apokpa Alal mahaki manaw nupa Lamithang apokpa Hensat kawi haidi Thangaulen Tauzem hairiba miyo ase KRA U gi lanmi ni aduga Lamang Kibgen na su chanariba UPF KNLF ki lanmi ni haidi thang na thinbadagi soklaba nupadu layengba pubagi mohota wahong pahongba video number sing phagadori Kaibul police station ki manung chanba thanga khunjemda ngarang nungthil leisabi amana thangma thinbadagi leimaida olaga chaina khangliba Asokpa adubu nupa khrana wahong pahong chathaduna leiba amasung video footage namlaga leithokpasing adu police na phagadori police officer amana hai marai bakthiraba nupa adu matam chan hospital da pukhatuna layenglamlagadi henglamrasu yai haibasi mahaksu thajai leimaida olaga leidiba mioi adubu minung sida yumpham oiraga hospital phawba pukhatuna layeng bibagi mahota sibagi matam ngai hanbadau na thokibadu sathiba crime ama oina miyamna
लौनै मरम अदुना थौदोक्तुदा चेनरिबसिंग अदु समन तौनब खंगनख्रे पनबा याबदि पुलिस कस्टडी रिमांड लौदुना लेरिबा नुपी अदु क्वाकेथल कोंजेंग लाइकाइदगी पिंकी कौवे महाना थाम थिंदुना हाथख्रब नुपा अदुना पैलेस कंपाउंडगी लाइसांगथे मैतै सलाइ थियाम चही कुनगा माथोय कौवे हाइदि मणिपुर इंडिया की लिटरेसी रेट तरासूबद लेरे मिजोराम मकोक्त लेरी हाइदी लेबा असगी ओइने इबा पाबा ngamba म्यूसिंग मसिंग ख्वाइदगी यामना लेबा स्टेट सिंग मकोक मथंग खनबदा मणिपुर तरासूबद लेरे वर्ल्ड पॉपुलेशन रिव्यू WPR की मतुंगिना लिटरेसी रेट ख्वाइदगी वांगबा स्टेट मिजोराम ओइरी मिजोराम की लिटरेसी रेट चादा 98.2 ने लक्षद्वीप की चादा 97.3 नागालैंड की चादा 95.7 केरला की चादा 95.3 मेघालय की चादा 94.2 त्रिपुरा की सादा 93.7 चंडीगढ़ की सादा 93.7 गोवा की सादा 93.6 पुडुचेरी की सादा 92.7 अमसों मणिपुर की सादा 92 ने लिटरेसी रेट ख्वाइदगी नेम्बा स्टेट अमसों यूनियन टेरिटोरी सिंगदी आंध्र प्रदेश सादा 72.6 बिहार ना सादा 74.3 मध्य प्रदेश की सादा 75.2 राजस्थान की सादा 75.8 झारखंड की सादा 76.7 तेलंगाना की सादा 76.9 उत्तर प्रदेश की सादा 78.10 छत्तीसगढ़ की सादा 78.5 लद्दाख की सादा 81 अमसुंग जम्मू एंड कश्मीर की सादा 82 ने रिपोर्ट असगी मतुंगिना मणिपुर की अपुनब मिसिंग लाख 19 लिसिंग यांखै मंगा चात्रेट मौद्रा मरी लेबगी मनुंगदा मियोय लाख 13 लिसिंग 9 चामरी हुमद्रा तरुक इबा पाबा ngamle हाइदी अतै स्टेट सिंगी ओइनदी अंडमान एंड निकोबार आइलैंड दगी लिटरेसी रेट सादा 86.63 आंध्र प्रदेश की सादा 67.02 असम दा सादा 72.19 अरुणाचल प्रदेश की सादा 65.38 दिल्ली का सादा 86.21 केरला की सादा 94 हिमाचल प्रदेश की सादा 82.80 ने हाइदी जीडी पाम लौ सिंह की एक्टिविटी चत्थबदा असोय अंगाम थोक्तनबा फ्लाइंग स्क्वाड टीम सेमख्रे हौखिबा सही 2023 की मे 3 दगी थोलखिबा कांगलोक की इरांग असिना मरम ओइरगा हौजिक ओइरबा लॉ एंड ऑर्डर की फिबम असि येंगलगा अमसुंग लौ सिंह की मतम असिदा लौमी सिंगना मखोय मखोय की ओइबा फार्मिंग एक्टिविटी सिंग पांगथोकपदा असोय अंगाम थोक्तनबगी दमकता जीडीबाम डिस्ट्रिक्ट की ओइना फ्लाइंग स्क्वाड टीम सिंग सेमख्रे हाइरि जीडीबाम की डिस्ट्रिक्ट मजिस्ट्रेट DC कृष्ण कुमारना ngasi थोकिबा ऑर्डर अमगी मतुंगिना जीडीबाम की फ्लाइंग स्क्वाड अमा जीडीबाम SDC आतोम ब्रोजेंद्रो नलित तौगनी कांटेक्ट नंबर ना 9233831030 ने अदुगा बोरोबेका की ओइना सेमलिबा फ्लाइंग स्क्वाड टीम 2 असिना बोरोबेका की SDC मोरांगथेम देबानंद नलित तौगनी कांटेक्ट नंबर ना 7005015322 ने टीम सिंग असिदा डिस्ट्रिक्ट पुलिस अमसुंग सेंट्रल आर्म पुलिस फोर्स की टीम सिंग सु यावरी लौमी सिंग नत्रगा फार्मर एसोसिएशन सिंग दरकार की मतुंगिना फ्लाइंग स्क्वाड टीम सिंग असगी हेड नत्रगा डिस्ट्रिक्ट नोडल TS मनोरंजन की मोबाइल नंबर 7085052630 अमसुंग MK9 अहमद शाह के मोबाइल नंबर 7005619926 दा कांटेक्ट तौबा यागनी हाइदी फ्लाइंग स्क्वाड टीम सिंग अमसुंग सब डिविजनल एग्रीकल्चर ऑफिसर जीडीबाम की माइकैदगी पुलिस CRPF सिंग असिगे कोऑर्डिनेट तौदुना जीडीबाम की खुदोंथिनिंगाय ओइरबा जगह सिंगदा असोय अंगाम यावदना मथौ ताबा एक्टिविटी सिंग पाइखतकनी हाइदी पोपी थारंब मफम सिंग वाना महुत सिलगनी हाइना अनुरागना फोंदोखरे मणिपुर की पोपी थारंब सिंग की लम सिंग असि वाना महुत सिनब होनरी हाइना मणिपुर लेंगा की फॉरेस्ट डिपार्टमेंट की प्रिंसिपल चीफ कंजर्वेटर ऑफ फॉरेस्ट अनुराग बासपाइना फोंदोखरे हुमद्रा तरुडक सुबा वन महासोप सेलिब्रेशन लोसिनबगी सिटी कन्वेंशन द पांगथोकिबा थौरम अमगा मरि लेनना पाउमी सिंग द वांगांग लदुना अनुराग बासपाइना हाई मणिपुर पोपी थाबन मरम ओइरगा कोकथोकिबा उमंगी सरुक सिंग असि मेन खतनबा ममांग सहिदगी हौना अफाबा मखलगी वा पांबी थाबगी थबक लेप्तना सथरगले कोमजा 2024 खक्ता द पोपी थारंबा हेक्टर सनीगा निफुमंगा की लमदा वा पांबी थाखरे सही असिगी ओइनसु हेक्टर चामरी रोम द वा पांबी थाबा हौरे मसिना खुंजा सिंगदा सेंदोक लेहनबत नतना अकोइबगी खलंगांगना थंबदा चाउना मतेंग पांगलगने फॉरेस्ट सर्वे ऑफ इंडिया की ख्वाइदगी नौबा 2024 की रिपोर्ट की मतुंगिना मणिपुर उमंगी सरुक मांगहनखिबा सि सुमलतंगी स्क्वायर किलोमीटर 82 दा हंथारकले मसि कुमजा 2001 ददी स्क्वायर किलोमीटर सनी 80 दा लेरंबनी मसि मियाम दा अवेयरनेस लेबगी सांगदा हेंगलकपदगिने मणिपुर की ओइना अपुनबा उमंगी लम असि सादा 78% ने मसिदा फॉरेस्ट कवर एरिया सि सादा 74 ने हाइरिबो उमंगी सरुक असि योखतुना थमनबो होनबदा आइखोइ
khudimaki thaudang changi mioibaga upal wapalga leinariba mari asi hena chesinaba amadi isa isagini aiba khanba ngamnaba imagi mingda u pambi amamam thanabagi thausil asi paikhatpa haukhibani haiki thoram aduda wangangladuna Manipur gi governor balana hai Manipur asi mahausa gi khudolna thanba lamdam amani masibu ngak senduna thamba haibasi aikhoi khudimaki thaudang ne climate change asi hanadi yamna lapa wari oina lerambadu haujikti oiraktre mioi amana u sara amakhak thaba sina climate change tadi sauna ahongba piga doribani maramasina furup kanglup singna hana leramba umang yokhatpagi pambai sing aduga anoba scientific oiba pambai singa punsillaga Manipur asi asangba ising nungsit sengba wata padaba lamdam ama ohanaba amata oina punna hona minarasi haina phongdokhi Manipur University da chauna irang thokhre Manipur University Department of Teachers Education gi thasigi mari da pangthokiba second semester gi examination da flying squad oina lakpo oja kharana nupi mahiroi singda body search tawi haibagi wahauda ngasi university asigi A block ta mahiroi sing horoktuna irang thokhre thaudok thokpham dagi phangba paw gi matungina thasigi mari da B.Ed ki second semester exam tharinge da flying squad oina lakpo oja kharana nupi mahiroi khara da body search torokpadagi mahiroi sing horoktuna oja sing adubu khudakta terminate taunaba amadi numit adugi examination aduda officer in charge amasung assistant officer in charge oina pukhibo oja sing adubuna suspend taunaba demand torokhibane mahiroi sing aduna musuda wakalaklaba matung mari renaba university gi authority ga wari sanaduna lakhibane maduda ngasi phawbuda marik chumba pakhum amata phangba ngamdabadagi mahiroi sing aduna A block ta thomjilaktuna BC unana bohona rakhe maduda security person sing gi maraktagi phajadaba wahewata sijinarai haibagi wahauda irang thorakhibane irang thopagi paw phangbaga singjamai police ki team ama laktuna irang adubu laksinaba yamna kana honakhe tungda mahiroi sing adugi maraktagi mahiroi khara khangatlaga BC unaduna wari sananabagi damak sangkhe report asina iba matam phawbadadi mahiroi sing amasung BC yawa university authority ga wari sanaba loidre hairi